Nongsum Chingthakta Leiriba Pambeina Luchingba Unlf ke Lanmi Singlup Mpa gi Chaniga Maudra Humtui Suba Marjing BATTALION na LEINGAK ki order ni HAIDUNA MAPHAM adu THADOKTUNA CHATKHIBA THOKLABADI MIYAMNA MAKHOIBU SAGEIGI MEITAN ASIBANI KHANDUNA MAKHOIBU MIYAMNA BOYCOTT TOUGANI HAINA ERAMDAM KANBA Lup EKAL gi Ima Singlup ki CONVENOR HEIKRUJAM ONGBI MALEMKHOMBI na PHONGDOKKHRE Wafam asi Nongsum Chingthakta Leiriba MPA gi BATTALION asibu anirak shuba oina LEINGAK na lauthoknaba hotnarakpa thokdokka mari leinana miyamna haurakhiba ihauda phongdokkibani BATTALION adugi Lanmi Singlup Nongsum Uyumpok amadi masigi akoibada leiriba khunja singna thengkhiba thodok aduda HEIKRUJAM MALEMKHOMBI na hai thasigi taranipa da phongdokkiba pauche singda LEINGAK na BATTALION asi lauthoklani haiba thengnarakpadagi miyamna haunaruba tawdana haurakpani makhoina chathaba Chattaba yaroi hairabadi khulai sing thamlamgadabani mama oibi sing awang maikei asi ngakcharagani kanigumba mafam asida central force thamlabadi khunja singda santi phanglaroi lau singuba ngamlaroi maram asina battalion asi chatkhigadawba oirabadi makhoi khulai sing sinaramu mama oibi singna khungang asi ngakcha hauragani loinana hairiba MPA battalion asinasu India LEINGAK ki order ni haiduna THADOKTUNA CHATKHIBA THOKLABADI MIYAMNA MAKHOIBU SAGEIGI MEITAN ASIBANI KHANDUNA MAKHOIBU MIYAMNA BOYCOTT TOUGANI HAIBA WAFAM SIंग FONGDOKKHI अमरोमदा मियामना हौरक्किबा इहौ अदुदा इकल की जनरल सेक्रेटरी सरांगथेम रमेश मैतेना हाई बटालियन असी लैबना मफम अदुगी अकोइबदा तारिबा खुंजा सिंगदा अकी तुजुंगबा लैतना शांति ओइना लैरकपनी लोइनना चिंखोंग चिंयादा लैरिबा लौफम सिंग उबा ngamlibani मसिगी सुमथक्ता हारिबा बटालियन असी चाही असिगी अप्रैल थादा लौथोकनबा होनरकपदगी मियाम हौरक्तुना थिंगबा खक्ता नतना खुंट्राकपम केंद्रगी MLA यावना यूनाइटेड कमिटी ऑफ पुखाव एंड मकिंग डोलाई थाबी JP ERAMDAM कनबा लूफ अमदी BPF सेनामगी मिहोत सिंगा चीफ मिनिस्टर युमनाम खेमचांगा उनरबा तुंगदा हाइरिबा MP बटालियन असी लौथोकपना कोबेगी प्रजा सिंदा सोलकदबा लैरबदी इरांग असी लोइरबा फावबा लेंगदना लैहलगनी हाइबगी थाजबा पिरखी अमदी अइब चेरोल पिबियु हाइरुबदा अइगिदी चेदगी चिन्ना हेना चटपनी थाजबा थंबियु हाइबा वाफम चीफ मिनिस्टर मसाना फोंदोरखिबा सुलैख्रे अदुमोइनमा वाफम असिगी तैना ओनबा मवंगदा बटालियन असिबु अमुक लौथोकनबा होनरकपा हाइबसी यामना लाइबक थीबनी करिगुम मफम असिदा लैरिबा बटालियन असि लौथोकतबा यादबा लैरबदी स्टेट फोर्स सिंगना महुत सिनबियु करिगुम सेंट्रल फोर्स लपत थोकलबदी अतेनबा मतमदा खुंगंग असिदा मिसी मिना सोइदना नंगनी लैंगाकना कंडेम तौरगा तोखिगनी मरम असिना मफम अदुदा स्टेट फोर्स ना महुत सिनबा नतना लैरिबा बटालियन असिसु लौथोकपा यारोय हाइबा वाफम सिंग फोंदोखि नोंसुम चिंथाक्ता लेरिबा अखोई MPSC अखोई ममांगदा जून के डेट 18 अदाइदा अखोइना प्रेस मीडिया दा फोंदोखिबा अदुगुंबा नोंसुम मामनि फायेंदा लेरिबा MPSC लखथोकनी हाइबा अदुगुंबा कनो मखोई थेंगनाजबदगी ngasi अखोइना मियामजे हौनरुबा नाइदना अखोई थोलालगा माइखोई माइगाइसगी ओइना अखोई हाइबा मफम सिदगी MPSC सतखिबा सुंगा यारोय हाइबा वाफम दुनी अखोइ ngasi तौजरिबा प्रेस कनो सी अदुना अखोइना ngasi अखोइसी अखोइगी ममांगी अखोइ एप्रिल की तांग 13 दसु असुमना मखोइना सटकनी होंगनी हाइदना मखोइना मथक्तगी खंगदना अखोइ ओदर अमगी मखादा थोलकपनी हादना मखोइना हाइबिबे मतुंगिना अदुदसु अखोइ CM अमदी होम मिनिस्टर उनदना अखोइगी मखोइगी यामना थाजबा हाइरिबा मफम असिदा अखोइगी यामना चावबा दुगुंबा माइगैसिगी अवांग माइगैसिगी ओइबा लानफम अचौबा लानफम ओइगिबा मरमना अखोइ हारिबा मफम सिदा मखोइ लैतबा तारगदी अखोइ मफम सिदा लैबा फियो मगन हे ngasi makhoi sakha khoi nongan baga khoi mafam si thadoga phiyo yomaga chatpa haiba je khoi gi lengda phirepni tawba aduga ai khoi na hariba sakhiba taraga di khoi hariba mafam sida makhoi na khulai phungpu puba yaroi khulai sing si mai bem da sinaramu ai khoi na sakhiba chatta ba de haraga su makhoi na phattana logani haraga su India government amadi state government makhoi bu sida mafam je sung tam thamoi haraga su ai khoi na imai bem na khulai sina beramu aduga ai khoi na mai gai se khoi na imai bem na ngakani ai khoi su training laina ai khoi kangai ba singa na wedam da khoi sem sarai bo phamje ai khoi awangam singa na bakidam to sem sarga lai jarabani aduna ngasi ngasi ma khulai sina bira mo asi chatta ba ya haragadi aduna haiba akhoi haiba miyam singa si honuru ba da khunda pam kendra miyam na mai kai sigi oi ba akhoi thokchar ibani
aduna ngasi makhoi sungchat chat pa yaroi aduna mamangda April 14 da makhoi na CM samangna aikoi de magi press mana khudak ta khoi unaba matam da miyam da khoi na khajaba aikoi kaiguma khoi sigi mafam ji irang loidribo manipur gi irang nem thadribo magi mafam da hanjandribo hariba mafam ji thado la roi haidana khoi da thajaba matam da khoi na si ai basiron piu haijaki adu mana chinna haibani hena magi di adu ma kanone thajabani sat sungchat chala loi haidana khoi da thajaba pira khaga ngasi kari gi no makhama kari miyang no sineba khoi na manipur da kangai pakta state government yang biriba India government yang biriba si akhoi na sunga yang dreba tuna sina central host leiraga di akhoi makoi na mafam khuding na tawiba makoi na miyamu thajaba manghaliba sumaina akhoi siga da su akhoi sing jingjang da leiriba akhoi law singje amata uba nga marai akhoi hujik wariba sinmi mayamna basi suba no khandana leiriba mafam sida amuka hena makoi na mathak te laigiba da akhoi se suba nga marai aduna si praja miyamna kaya oyamna akhoi miyam ga thak phangam dori manai ba pham chang ni akhoi na makoi na ha sin chakhaba akhoi mana moi ne ha chakhiba ma khudak ta ge akhoi phiyo ma akhoi akhoi ma akhoi chakani akhoi ne ko na si tham jani se matang sin la